Ngasi Manipur ki Governor Ajay Kumar Bhalla na Hannagi Chief Minister N Biren bu Kouduna Unakhre athubada miyam gi lenga kama sembagi matangda wari sanakhre hairi ngasi nungthil pung amarom taba matamda Manipur ki Governor Ajay Kumar Bhalla na Hannagi Chief Minister N Biren bu akhanana Kouduna Manipur ki hauze koiriba phibam asigi matangda thong lon sinba ka manungda Pung amarom wari sanakhre akhanaba paw amagi likhunna hai ngasi nungthil pung amarom tabada Hannagi Chief Minister N Biren kanasu yaudana Imphal da leiba Rajbhavan da laktuna Governor ga Unakhre makhoi ani unaba da hauzik Manipur gi oiriba phibam gi matangda maruoina law and order gi matangda hauzik state asida khwaidagi achowa festival Sangai festival asida Manipur gi miyamna sawatlaktaba amadi Lanjen rakhiba singna Sangai festival gi mayokta changsiliba khongjang asigi matangda kupna khanakhi loinana Manipur gi miyamna hauzik pamliba miyam gi lenga khama sembagi matangda su yamna mamutana khanakhi loinana pangthokliba festival asida miyamna wakhal taminaduna saruk yahanabagi appeal tawbagi matangda khanakhi hairi panba yai hauzik state asida chathariba Numit tarani ki Sangai festival asida Manipur gi miyam gi maikaidagi afaba amadi saugatpagi mami tadri PR lenga ki mayokta laiduna nungtigi khongjang mafam kayada changsili festival asi pangthokpagi maming tangaire miyamna pamnaba watpa oire haiba yai